Handak lai bahta sige card reading happening minute ko. Haidi week ki same isina ina suma mangda hai kre ko haidi yung tigi yengba ngamdaba gumba yawi dana ko haidi thabak chathopo gumba adu duna haidi weekly Sunday se yumda leiba gi oina handak hapta sige oina hapetang hai tare ko hapta sige energy do yeng se ba haidi kamai to bono on hai ba ko to silere ko sidagi card home khatang lawthoge ko kai toraga card home se crystal ni ko kemna te ko sige se sige ahum se dai ko haide crystal se apamba karamba yawgi yeng se ba ko adugi matungda crystal do khalla matungda card khan se ba sidagi haide randomly keno ma lawthwe ko ina du matungda sige card sige crystal se karamba no yeng biro ko ado sida lere ko card home se karamba crystal no hapeta unit ko haide sapphire khan gera red tiger eye se khan gera natraga copper ko ahum se gi manung da ma khala se ne ko haide sapphire red tiger eye copper ko ahum se lo tho ga si ahum se tham se ko 1 2 3 ko antuga normal ko ina ai ka ahum ka tang se lo tho ke ko si yeng biro ko hapetang sida magi message pudi piri ko hapet haide heal tawna ba hai tar ko healing gumba kai gumba dum ba su pi budi piri sida atar go sidi only aina khanna bagi da makta sum lo tho pani ko crystal keno se maming se This card is not pura quite a humble card. Patle chase, Nundiam Nungai was in 1 2 3 go. Silere ko. Sisu khan biro ko matha kisai petang kai karamba crystal khan ge hai bado. Do sigi sapphire khan bangai hai tare ko ham bagi sapphire khan bangai se sida le ko card ma lai ko ham bai se positive card ni ko handa ki week ki lai se ko week ki lak paseng sa gi na gi akoi gi thabai khang hai tare ko haidi karbar gumba kai gumba le raga di haidi profit lai gani ko handa ki hafta se investment gumba to bi ai ke shu kai de ko adu ka pot lei ba shu ai ko ado planning phazana to ko haidi investment to ma tam du haidi kan di kana gani haidi ba so haidi phazana with proper planning amaga loina na chatpa hai tare ko ado sida yum gi oina haraga so yum se am nuai na nungsi chana na leiba khot pa yone haidi family pura haidi complete family gi type lai tra sida nupa ma le nupi ma le han ju le re ko haidi angang ga loin yaw re kar sida koina ketang adum yeng biu ko yam phazana haidi nungsi na na leibu imung manung dei kai dei loina ma hai tare ko ado thabak hauge khotie ka haraga di ko haidi haubuda kai ba kemta leite ko anobu haubo matam da ko yamna comfortable oiba environment hai tare ko yam secure oiba haidi akoi imung manungi hingsai ke no do hai tare na hangai ga haina roga di yam phagani ko sida ko na hangai pallaga leiba pot kumba su lakpa khotpa adum ba su khara piri ko ado hozik thabak anau pai khat pada kai ba kem leite handak hapta gi oina ko khoi first ki sigi message se haidi phana la amne na hadi yam kai na si tawno haine kem leitre ba hadi handak ki week ki oina haraga di aphaba la o haina tamme ba ko sita ko khoi first ki se ani suba ka rong yeng minar se ko ani suba card se ketang mi se wa ba dawna haite ma se lepaga lei se ko kemna te ko si se aina hadi na hange aina thabak tawra i mayam se hai tar ko thabak tawban haraga di kai no hai kan se da haidi aina honara iba kholiba mayam se hai tare ko haidi thabak se sumandana nomandana ma kha haidi wa ba hai badon ka hangsang dagi kaino dagi wakhal dagi loina ma wa da chokthaba do yamna hai tare ko ado sida hai ko haji katang ko break katang lo ko relax katang oyo hai ko sida haidi break lo ba hai raga di pothabi ba dagi hai petang matam khar pibiyo ko aduga sida ko amumu hai tare ko haidi manungdagi ko haidi tawningdaba natraga haidi engonda haji hainingdaba khoningdaba phawro ko gumba mai leyeba ko adu do haidi dumaina khangano ko haji thajawo bai sai thanda thajabi ba hai tare ei du ngamni da khoni da kaina ga to ba hai tare ko keno ma to matam da ko aina si se mamang du sum haidi card se message manam ne na ko haidi pot ama soiba matam da aina tawda tawri ne aina smai tawromdradi tawroidam ni kai blame ga sai thanda tawjaba tawgono ko adu ko si se haidi afaba lak tore ko afaba lak pagi nang naksal en hai ba sida ko haidi aduna haidi amuk ani tawsalo ba nang na tawri thabok to amuk hena injan ba hai tare ko sida ina tawri ba pot sida ko
ꯑꯗꯣ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯍꯧꯖꯤꯛꯁꯦ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯇꯔꯥꯏ ꯇꯔꯥꯏ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯒꯅꯤ ꯋꯥꯈꯜ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯈꯟꯖꯟꯒꯅꯣ ꯁꯛꯁꯦꯁ ꯂꯩꯒꯅꯤ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅ ꯊꯕꯛ ꯇꯧꯕꯤꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯋꯣꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯥꯝ ꯑꯣꯏꯅ ꯂꯩꯌꯣ ꯌꯥꯝ ꯀꯥꯝ ꯑꯣꯏꯅ ꯂꯩꯕꯒ ꯍꯥꯏꯔꯒꯗꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕꯒ ꯇꯧꯕꯤꯌꯨꯕ ꯑꯌꯨꯛꯇ ꯉꯝꯃꯒꯗꯤꯀꯣ ꯍꯥꯏꯗꯤ ꯃꯤꯅꯤꯠ 10-15 ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕꯤꯕ ꯋꯥꯀꯤꯡꯒꯨꯝꯕ ꯆꯠꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯀꯥꯏꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗ ꯈꯜꯂꯛꯀꯅꯤꯕ ꯏꯁꯥ ꯏꯊꯟꯇꯀꯣ ꯑꯩꯅꯗ ꯇꯧ ꯂꯩ ꯍꯥꯏꯗꯤ ꯃꯥꯗꯤ ꯁꯨꯡꯍꯣꯟ ꯍꯣꯟꯅ ꯁꯨꯝ ꯍꯥꯏꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯩꯅꯣ ꯇꯧꯕꯒ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅꯗ ꯍꯦꯟꯅ ꯑꯦꯐꯔꯠ ꯄꯤ ꯃꯥꯒ ꯑꯩꯒ ꯍꯥꯏꯅꯕ ꯃꯇꯝꯗ ꯃꯥꯅꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯔꯛꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯔꯛꯄꯒꯨꯝꯕ ꯌꯥꯎꯒꯅꯤꯀꯣ ꯍꯥꯏꯗꯤ ꯍꯁꯕꯦꯟ ꯋꯥꯏꯐꯇꯕꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯑꯩꯅꯗ ꯍꯦꯟꯅ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅꯒꯀꯣ ꯑꯗꯣ ꯀꯩꯝꯇ ꯀꯩꯅꯣ ꯈꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯃꯇꯝꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯂꯣꯏꯅ ꯐꯔꯛꯀꯅꯤꯀꯣ ꯒꯤꯞ ꯑꯞ ꯇꯧꯒꯅꯣꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯌꯦꯁ ꯑꯣꯔ ꯅꯣꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜꯗ ꯑꯣꯏꯅ ꯂꯩꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯉꯥꯏꯕꯤꯒꯣ ꯂꯥꯁꯀꯤ ꯀꯥꯔꯠꯀꯣ ꯂꯥꯁꯀꯤ ꯁꯤꯒꯤ ꯀꯣꯄꯔ ꯈꯟꯕꯉꯩꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠꯁꯦ ꯅꯍꯥꯟꯒꯩ ꯂꯩꯔꯝꯕꯒ ꯈꯤꯇꯪ ꯍꯦꯟꯒꯠꯀꯅꯤꯀꯣ ꯈꯔ ꯀꯥꯈꯠꯀꯅꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯣꯏꯔꯣ ꯁ꯭ꯇꯦꯞ ꯈꯔ ꯃꯊꯛꯇ ꯀꯥꯈꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯔꯃꯦꯜ ꯂꯩꯔꯝꯕꯗꯨꯒ ꯅꯍꯥꯟꯒꯩ ꯍꯥꯏꯔꯨꯔꯒꯗꯤ ꯁꯤꯗ ꯍꯥꯏꯗꯤ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦꯀꯣ ꯑꯍꯣꯡꯕ ꯆꯦꯟꯖ ꯈꯇꯪ ꯑꯣꯏꯗ ꯑꯣꯏꯔꯒꯁꯨ ꯂꯥꯛꯀꯅꯤꯀꯣ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯑꯩꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯐꯕꯔꯣꯝꯗ ꯆꯦꯟꯖ ꯂꯥꯛꯀꯅꯤ ꯃꯤꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯅꯣꯂꯦꯖ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯔꯦꯅꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯋꯔꯛ ꯄ꯭लेꯁ ꯀꯩꯀꯥꯁꯨ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯊꯕꯛ ꯇꯧꯕ ꯈꯣꯠꯄꯗ ꯑꯗꯣ ꯁꯤꯗ ꯂꯥꯛꯀꯗꯣꯔꯤꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯥꯛꯀꯗꯣꯔꯤꯕ ꯃꯇꯝꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯑꯐꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯦꯕꯀꯣ ꯑꯗꯣ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯀꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤꯀꯣ ꯅꯪꯅ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯦ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯜꯂꯛꯄꯁꯤ ꯑꯗꯨꯝ ꯌꯥꯎꯋꯦꯅꯀꯣ ꯀꯜꯂꯛꯄꯗꯤ ꯑꯗꯨꯝ ꯅꯉꯣꯟꯗ ꯌꯥꯎꯒꯅꯦꯕ ꯑꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯥꯅ ꯀꯩ ꯍꯥꯏꯈꯤꯗꯒꯦ ꯃꯥꯅ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗ ꯑꯗꯨꯝꯕꯁꯨ ꯈꯟꯒꯅꯣꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯗꯅꯤ ꯃꯤꯅ ꯑꯩ ꯃꯅꯤꯡꯗ ꯀꯔꯤ ꯍꯥꯏꯒꯤꯅꯤ ꯈꯣꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯕꯤꯒꯅꯣꯕ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯑꯩ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯀꯩ ꯍꯥꯏꯒꯅꯤ ꯂꯩꯀꯥꯏꯒꯤ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯒꯅꯤ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯒꯅꯤ ꯍꯥꯏꯗꯤ ꯂꯣꯏ ꯀꯥꯎꯕꯤꯔꯣ ꯐꯣꯔꯒꯦꯠ ꯑꯕꯥꯎꯠ ꯗꯦꯠ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯗꯨꯗ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯀꯅꯦꯕ ꯐꯖꯅ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯗ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯣꯇꯤꯚꯦꯠ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯄꯣꯁ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯀꯥꯔꯠꯀꯨꯝꯕ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯀꯥꯏꯟ ꯑꯣꯐ ꯃꯣꯇꯤꯚꯦꯁꯟ ꯀꯩꯅꯣꯃ ꯃꯆꯥ ꯃꯦꯁꯦꯖ ꯃꯆꯥ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯄꯤꯔꯤꯁꯦ ꯁꯣꯝꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯑꯃ ꯍꯥꯏꯗꯤ ꯑꯩꯅ ꯒꯥꯏꯗ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯐꯥꯎꯕ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯃꯅꯤꯡ ꯍꯟꯒꯅꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯤꯅꯤ ꯈꯣꯠꯅꯒꯤꯅꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯣꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯁꯐꯥꯌꯔꯁꯦꯀꯣ ꯁꯐꯥꯌꯔꯒꯤ ꯁꯤꯗ ꯂꯥꯛꯏꯕ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯔꯒꯁꯨꯀꯣ ꯍꯧꯖꯤꯛ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯅꯪ ꯌꯥꯝ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦꯅ ꯍꯥꯏꯕꯁꯤꯗꯀꯣ ꯅꯪ ꯌꯥꯝ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯁꯤꯗꯀꯣ ꯍꯧꯖꯤꯛ ꯀꯩ ꯇꯧꯕ ꯇꯥꯏ ꯍꯥꯏꯗꯤ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯁꯤꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯨ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯥꯔꯛꯑꯒꯗꯤ ꯑꯗꯨꯒ ꯔꯦꯗ ꯇꯥꯏꯒꯔ ꯑꯥꯏꯁꯤꯅꯀꯣ ꯍꯥꯏꯗꯤ ꯃꯣꯇꯤꯚꯦꯁꯟ ꯄꯥꯝꯕ꯭ꯔꯥꯅ ꯍꯪꯕꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯃꯣꯇꯤꯚꯦꯁꯟ ꯄꯥꯝꯃꯒꯗꯤꯀꯣ ꯍꯥꯏꯗꯤ ꯗꯨ ꯋꯥꯠ ꯌꯨ ꯂꯚ ꯑꯅ ꯍꯥꯏꯕꯁꯤꯗ ꯀꯥꯔꯠꯁꯦ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯄꯥꯝꯃꯤꯕꯗꯣ ꯑꯗꯨ ꯇꯧꯋꯣꯕ ꯍꯥꯏꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯏꯖ ꯌꯣꯔ ꯕꯠ ꯌꯨ ꯍꯦꯞ ꯇꯨ ꯇꯦꯛ ꯑꯦꯛꯁꯟ ꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯃꯥꯟꯅꯔꯞ ꯇꯧꯔ ꯂꯥꯛꯏꯁꯦ ꯌꯨ ꯍꯦꯞ ꯇꯨ ꯇꯦꯛ ꯑꯦꯛꯁꯟ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤ ꯇꯟꯊꯒꯅꯣ ꯇꯧꯋꯣ ꯏꯟꯖꯜꯂꯣꯅ ꯄꯨꯁ ꯇꯧꯋꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯐꯦꯠꯇꯪ ꯂꯥꯛꯑꯦꯀꯣ ꯀꯣꯄꯔꯁꯤꯅꯀꯣ ꯑꯗ ꯀꯣꯄꯔꯁꯤꯗ ꯀꯣꯄꯔꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯒꯦ ꯇꯧꯋꯦꯀꯣ ꯗꯨ ꯌꯨ ꯅꯤꯗ ꯁꯝ ꯃꯣꯇꯤꯚꯦꯁꯟ ꯇꯨ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯌꯣꯔ ꯔꯤꯌꯥꯂꯤꯇꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅꯦꯕ ꯑꯗꯣ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯐꯦꯠ ꯈꯔ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯗꯨ ꯋꯥꯠ ꯌꯨ ꯂꯚ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯃꯦ ꯇꯧ ꯍꯥꯏꯗꯤ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯑꯐꯕꯁꯦ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯑꯦꯛꯁꯟ ꯂꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯟꯅꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯝꯇ ꯈꯟꯗꯉꯩ ꯆꯪꯁꯤꯜꯂꯣ ꯈꯣꯠꯆꯜꯂꯣꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯋꯤꯛꯀꯤ ꯀꯥꯔꯠꯁꯦꯀꯣ ꯋꯤꯛꯀꯤꯗꯤ ꯌꯥꯝꯅ ꯁꯥꯡꯕꯗꯤ ꯑꯣꯏꯗꯦꯀꯣ ꯃꯤꯅꯤꯠ 10 ꯀꯩꯃꯨꯛꯇꯪꯗꯤ ꯍꯦꯟꯁꯨ ꯍꯦꯟꯗꯕꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ 2023ꯒꯤ ꯔꯥಶꯤ ꯃꯌꯥꯝꯒꯤ ꯍꯥꯄꯛꯑꯒꯦ ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡꯒꯤ ꯑꯩꯅ ꯅꯝꯕꯔ ꯄꯤꯕꯗꯣ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡꯒꯤꯗꯃꯛꯇꯅꯤꯀꯣ ꯀꯣꯏꯁꯟꯁ ꯑꯇꯣꯞꯄ ꯑꯩ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯑꯔꯣꯏꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯣ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯃꯌꯥꯝ ꯀꯩꯝꯇ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯑꯔꯣꯏꯒꯦ ꯍꯥꯏꯗꯤ ꯑꯩ ꯈꯤꯇꯪ ꯊꯕꯛꯁꯦ ꯌꯥꯝꯃꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯃꯃꯝ ꯍꯟ ꯂꯩꯕꯗꯣ ꯂꯣꯏꯅ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯣꯟꯂꯤ ꯐꯣꯔ ꯔꯤꯗꯤꯡ ꯇꯧꯒꯦ ꯍꯥꯏꯕ ꯈꯇꯪ ꯑꯩ ꯍꯜꯂꯛꯑꯒꯦꯀꯣ ꯋꯥꯔꯧꯕꯤꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦꯅ
ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯟꯗꯛꯀꯤ ꯋꯤꯛꯀꯤ ꯒꯥꯏꯗꯦꯟꯁꯁꯤꯅꯀꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ